pausing pizari. COVID Laichon Manungda Dr. Singh Lowriba Thodang, Singh Thaningai Oi Haina, BJP National General Secretary BL Santos na Fondo Cray. Sakang gabi Singh na Sinzamay Wang Maketri Lekay de Leba Mioy Amagiyumda Granite Lang Silam Lay. Amadi Royal Riders Club Manipur na namaga kusam na duna Dr. Singh da mating pangkray. Krumjari ELITETV News meeting tabiri basing mungangong PRIYA taram nokchari. Miyam da mapung oiba paw pisa dingay mangoy na COVID-19 ka mari laina na lengang na pili ba SOP singang na chat pinabakhangan jari. Miyam na matampumba mas upiba khudsa seng na hamdok piba madi mi amaga gi marakta fit taruk lap na lebi na bakhangan jari. Masida sunata na COVID-19 gi vaccine seng matam chana kapthok piduna laichet asibu lantheng na bada adom su thodang lobiu haina ELITETV gi maike digi miyam da appeal tawjari. Housing paw sandong na pijari. COVID ki laichet manungda Dr. Singh amadi health worker singna lawriba thodang yamna singthaningai oi haina numit kharani gi khongchata Imphal da lakliba BJP gi National General Secretary Organization BL Santos na phongdokhrei wafam asi mahang na ngarang Doctors Day ga mari leinana classic grand da pangthokpa thoram amada phongdokhibani thoram aduda central leader sing amadi BJP state unit ki president A Sarda yauna party gi worker kya su saruyaki mahang na makata na phongdokhibada handak thengnariba laichet asina miyam da experience khaknatana knowledge kya piri Goa da doctor amana numit chamaga nimpu taruk leptana hospital dagi handoktana mathau tawba handak thengnaki haiki. I can quote hundreds and hundreds of instances where people have looked at you and your group as the incarnation of God. I am not exaggerating something. It has been our culture to feel Vaidyo Narayana Hari has been our culture. We take doctors as God themselves. But this time it was an experience also. It was not just a part of knowledge or not a part of culture. This time it was an experience also. So he had to go inside the hospital and request that particular doctor to go outside and take rest for 15 days in his home. And that was the kind of dedication that was exhibited during this pandemic times. There was a video conferencing. Thoramadu da Sarkyakiba Manipur Chief Minister and Biren Hai Sahi Sigi October Pawgi Manungda State Asinacha da Marfurom de vaccination Tobaloiragane. Malimgi Laichet COVID-19 asi doctor amadi health worker singna ningthi na hotnabadagi fagat pangamlei. State asida su report ki matungina active case ki masing su lising mangaga chamapan kuntra da hanthare amadi sibagi changsu hanthahanna bahotnari. Loina na lengang asina mass vaccination da hena meeting thamduna changsili. Sakang daba sing nga se yupung mapan ng minute tara mga rom taba matamda Singzamay Police Station ng manung chenba Singzamay Wang Maketri lekay dalayba Seyo Club ki President Kakching tabam si Bukumar Saramagiyumda Granite amathamlamlay mafamonto da Manipur Police ki bomb squad team ama pung taraga minute kun aduay da sang silaglaga asoy ang yawda na lawtokray Paugili ko na magi matungina Granite adu selgi demand nga marilay na ba oiramba yay hayri Hauzik fawagi oy na di bomb adu kanana karigida magtathamlambano hayba kang bangamdri COVID-19 की लाइचत का मरी लाइनना रॉयल राइडर्स मणिपुर ना नॉर्थ अमेरिकन मणिपुरी एसोसिएशन नामागा खुसम नदुना चथरक पतेंगबांगी अनि सुबह फेस की वैना फ्रंटलाइन वर्कर ओइबा राइडर्स क्लब असिगी डॉक्टर सिंगदा चाना थकनबा पोलम सिंग मतेंग पांख्रै मसिदा सुनतना अयुक नुंगथिल नाइदना मथौ तौरिबा पुलिस सिंगदसु मास्क अमदि सैनिटाइजर सिंग मतेंग पांख्रै Manipur da oiriba COVID ki fibam amadi BJP na laichet manung asida tawriba thabak sing yengsinaba numit humni gi khongchatta BJP gi National General Secretary Organization BL Santos Imphal da lakpani haina BJP Manipur State Unit ki chief spokesperson CS Bijoin phongdokrei Nitai Pachutek leiba party ki office ta ngarang pangthokpa paugi mifam amada mahang hai state asi karamna COVID ki green zone gi road map ta purakadagi haibadu chief minister yauna BL Santos ka khana neina khremadi state asi da vaccination gi changsu karamna hengat hangadagi haibigi matang dasu mifam pangthoki hairi Sri BL Santos numit ani makai khongchata Imphal thunore March ko BJP gi National General Secretary bunda Fighting Maruba, Miwe Mani. Mana Laisiki, Maruba, the Hana, the Manipur,
COVID is like elections performance media coverage प्रजाने कहीं कोई हम कहीं डिस्कस मेजर इशू डाइवर्ट कोई मैम खरा कहीं चेंज लगी इलेक्शन की गेयर तरफ मसा मसा गमद मत चाव चादब अभी लाभ है हजिकी सेना इन ऑर्डर ऑफ ऑब्जर्व मान से कोई डिस्टर्ब थमनी खजे पार्टी की मेंबर मैम सेवाई संगठन प्रोग्राम की मखा लॉकडाउन मी क्या मतें पांगरे करी रिपोर्ट मतें पांगरे ये लाने मसाई है लापदी सीरीज ऑफ मीटिंग चतरी ऑनरेबल सेल्स मीटिंग खुद यौनी इम्फा एक खुलूंगा मास गुजार खुली थाई अरे गुजार थाबी मरुब हाइजबनी मीसिंग यामजद्रब फुरुप मचासिंगी मरमदम ngapa ngamdre lengaki miding mathau tare haina Federation of Haumi na phongdorakli lup asigi secretary publicity na thadorpa cherol aduna hai iramdam asida yelhongai dagi khundaduna laklaba yek salai leiba yelhomi kharagi maramlam ngak senba ngamjadre maroina missing yamjadaba apikpa furup oibana makhoigi maramda saidangpham पिरुबसिंग अदुना मपु सारकपने ब्रिटिश ना कंगलेपाक मणिपुर बो लिसिंग अमगा चमापन निफुतरेट की अगस्त की कुनमरीदा थादोख्रब मतुंगदा मणिपुर इंडिपेंडेंट कंट्री अमा ओइना लेरखी मतमदुगी लेंगाकना आइमोल ट्राइब की दमकता टेंगनोपल एरिया खरा आइमोल की दमकता पिरमखी सेनापति दा येलहोमी लियांगमाई सिंगी लमसिंग नेपाली दा लंपान टैक्स लौदुना थमलुबंग असिदी नेपाली सिंगना मिसिंग यामखतखिदुना लंपान पीदबत नतना लमदु मखोइगिने हाइना क्लेम तौरे मसिगी खुदोंग चादबसे मिसिंग यामजदब येलहोमी कोम कोइरेंग थांगाल मोयोन मोनसांग ताराव चोथे पुरुम खरम चिरुना चिंगबदसु थोकली मसिगी दमक लेंगाकता वाकतुनसु लाकली मतांगसिदा फेडरेशन ऑफ हाउमी की माइकेदगी मणिपुर गवर्नमेंट इरमदमसिदा लेलिबा अपिक अपिकपा फुरुप असिबो कन्ननबा फुरुप सिंग असिगी लमसिंग नौना सर्वे तौबिनबा नाखै शेंगना थंबीफम थोई हाइरी बाउगी मरक्थन अटेंड ब्रेक अमा लौजरी तामो कइनो लोसंद्रिबो अस खरंगना ससेना हारगो कइनो सिबो कइसे पिनाइ सिबो हेमा कोविड की वैक्सीन कापथौसेना ngana du phazna hainai dudi ai haksan ka stode ai ka poi nate haksan ka stode ba ingoni da ka pa kai ka deno ai ka poi haisine तामो नारक द्रिंगाइ दना इसाना हने सेक्सल होना फत्रो कापथौपना फत्तब्रा बा हो यारे सेक्शन बना दुम का पुरो ai ka poi अस खंगद्रेदा कमाय ngana दोनो खंगद्रे फारे अदुदे ए चलुखिगे पुंगो ममाइ दा कापुगे को पापा लेरमो COVID-19 लाइसेट असि गाथोनबगीदमक कोविड की वैक्सीन कापना लाइसेट असि मरी लेनबा लैना लाइसेट सिंगदगी गाथोकसबंगमी मसिद नतना लाइसेट असि संगहनदनबगीदमक मतम मतमगी सरकारना पिरकपा सना कागोनसिंग अखोय गाकना चमिनरसि कोविन एप्स द रजिस्टर तोपिदुना अदोमसु सुखसोय सोयदना वैक्सीन असि कापथोपियो कोविड की वैक्सीन कापथोपुना कोविड लैतबा इरमदम ओहेमिनरसि अखोय वैक्सीन कापलेसे ब्रेक की मतुंगदा मयाम अमुखन तराम नोकचरी मखाताब पाउसिंग पिजरी अकोमलो कंगलेपा की कुनमाथोय सुबा मपोक कुमोन थौरम अचंब थौरमगा लोइना नंगसी पांगथोखरै लुप असिगी प्रेसिडेंट संजित सोराई समना लुचिंगबा टीम अमना मपोक कुमोन असिगा मरी लेनना कैबीदा लेबा याइबिलन चिल्ड्रन होम अमदे नंबोल ओइनामदा लेबा ओलेस होमदा चेंग हवाई थुम थाव अलू तिलहौ अमदे अचाथक सिंग तेंगबांगदुना अचंब थौरम अमगा लोइना लुप असिगी हेड ऑफिस ता कोविड-19 गे एसओपी ngaktuna पांगथोखरै थौरम असिगा मरी लेनना लुप असिगी प्रेसिडेंट संजित सोराई समना लमदम असिदा कोविड चैथेंग न मरम ओइरगा तौगे खनबा थबक थौरम क्या मपुंग फाना होनबदा अवाबा कया मायोकनरी कोविड-19 की लूरब तानफम असिदा अखोय पुमनमकना तमथिरबा लैना असिबु माइथिबा पीनबा मतम मतम की लेंगाकना पीरिबा कोविड-19 की चेना कांगलोनसिंग असि निंगथिना इंदुना लमदम असिदा की लेना असि मपुंग फाना लाक्सिनबा होनबदा अखोय पुमनमकी थौदांग लौमिनरसि मपोक कुमोन नुमित असिना लाकपसिदा लमदम असिदा पुन्ना खुंदामिनरिबा कंगलेचा पुमनमकी मफमदा याइफा पाउजल पिरकली
Bisnupur district COVID case center ani hanglabasu district hospital Bisnupur asida COVID-19 naraba mioi sing assumulation bana maram oiraga miron bi mama sing amadi pikliba angang sing tika thabagi thabag lepli amadi atai anaba sing su layeng bada akiba fauba amadi layeng balak pada khudong chadaba kaya thokliba se lengak na thuba matamda mideng changbiduna district asigi miyamgi awaba kokhanbiu haina task force Bisnupur gi chairman NB Molana fongdorakli mahangna makha taraduna hai district hospital asigi veranda COVID naba anaba sing leiba asisu yengbada nungaite maram sina COVID case center singda puna bahotna biyo amadi hospital asina atai anaba sing khaktagi layeng pham onthokna bahotna ragadi miyamna thengnariba khudong chadaba sing kokani hairi aikoi karigumba Bisempur task force ki maigaidagi karigumba aikoi wahai kharadang thamjari madudi akoi Bisempur district hospital ja aikoi COVID ki anaba leiba maramna aikoi angamgi vaccine katre hauji mirombi vaccine katre generengi anaba lakpa mayamji aikoi amata yengbidre maram aduna aikoi na hanjal akoi CMO adagi lairiba doctor singsida akoi COVID ki puriba doctor singro hanjal akoi mifam phamaga akoi si laukthokpiyo akoi lakoi pata COVID care center ama lairisida adai ningthongkong da phamung chamagi hamtak COVID care center ama Bisempur hospital dagi akoi COVID anaba je laukthokani haiduna akoi hangdokhare ado huji laibak thibana akoi Bisempur district hospital asida anaba thangtu ona akoi na CMO da superintendent da COVID puriba doctor da task force na kanna pressure piba matamda makoina haibira kwaji main power wali nurse masing wali doctor masing wali hare maram aduna athuba matamda aikoi Bisempur district hospital je general gi hospital ama oinaba onthopiu haibaje Manipur government da appeal lamo ina ehangna Hairok Assembly Constituency ki manung chena leiba Chandrakhong village da Hairok block Congress Committee COVID-19 Fighting Unit na taramathoirak suba tengbang oina nungti gi changba chana thakna ba polam sing Chandrakhong khulgi yumthong chani ga kunthra mathoida tengbang khrei Chandrakhong Social Welfare Club ki President Khangembam Tombana tengbang polam sing adu yenthokladuna hai mioi chanipan muk leiba Chandrakhong khul asida mioi taramathoi COVID-19 positive oirapadagi haukiba June 13 mass testing oina mioi chahunga kun test tobada kunthra taret positive oiba thengnaki hauzik khul asida mioi nifunipan positive oiduna yamna awaba fibam ama mayoknaduna leiri hauzik hairok kendragi oina Khangarok Diet Center da hangdokliba Community Home Isolation Center da laingli mioi taramathoi discharge tawraktuna yumda home isolation tawduna leiri hauzik khul asida test tawgadaba mayam amasu leiri adubu layengdaba center asi mi chandabana maram oiraga test tawdana leiri haiki July gi tangani Fairban numero sidaida 33/1 Hairok Assembly Constituency gi Hairok Kendra gi manung chana leiba Chandrakhong da Hairok Block Congress COVID Fighting Unit na lengbirak tuna mawang da Chandrakhong gi mass test tawbada koigi mioi nifugan nipan positive oikibadagi koigi khungang asidaida haibadi Chandrakhong sidaida containment zone kaukthokibadagi awana taraba nung manung singi nomagi tangai phadana sangraya dropolam singbo koigi Hairok Block Congress COVID Fighting Unit na lakpiduna polam sairam nomagi sangraya droba polam sairam mateng pangbibagi damakta club ke site ge phaingai litana thagat pukunuk jari India ki state khudingmakta angangi thabak tawriba national level organization oina leiriba 9 is mine amadi state partner oina angangi thabak tawminariba New Life Foundation Manipurna Childline Bisnupur ga khusamnaduna nasal oxygen cannula infrared thermometer automatic blood pressure monitor fingertip pulse oximeter amadi COVID-19 ga mari leinana sizinnagadaba hidak langthak kharasu Glory Children Home Adoption Center CHC Moirang Hospital Moirang Police Station Vocational amadi Life Skill Training Center Ningthaukhongda ahumlak suba phase oina yenthokhrei We are distributing the different kind of Manipur gi laumi kyana nong ningthina chudabana maram oiraga low pan na bahotnabada awaba oiri haina
Khangabok Development Society KDS na thadorappa cherol amana haire Thobal District ki manung chenbada leiba hayel lobuktagi charangpat taba lambida leiba hayel lokon haina khangnariba lokon asidasu hauji ising phangdabagi awaba chawna mayoknari Lomi singna water tank sizinaduna kanglaba ising phangdraba lokpham singda ising thajanduna low pananaba angamba thakta honari Lomi yaudana leiba khunai ama lingbo oithokte haibasi lengakna Kauthok loidabani maramasina lomi cha kaya gi awabasing yengbiraga matam pumbada iramdam asigi lobuksingda ising phanghanba yaba mechanism ama puthokpiu lambi yatpiu haina Khangabok Development Society KDS Khangabokna lenga ki pungningsu singsilakli Bisnupur Kha Community Hall dangasi COVID-19 Monitoring Committee Bisnupur Ward number 7 Task Force Bisnupur amadi District Hospital Bisnupur ga punna khusamnaduna vaccination program ama pangthokrai vaccination program adu hawdokpagi thoramda Bisnupur Assembly Constituency gi MLA Govindas Konthojam Task Force Bisnupur gi Chairman NB Mola Monitoring Committee gi President O Tombina athoiba mithunglen singwaina sarukya ki Govindas Konthojam da phongdokibada Manipur da vaccine kapthokpagi chang yamna nemle adubu vaccine kapan natana COVID-19 dagi kanjanaba upai leitre maramasina sehi tara nipan suraba mipung khudingmak vaccine kapthokse haina su thamki ngasigi vaccination aduda mi chahumga kunga nipan vaccine kapthokki han khaina hidak lairamdaba covid singak thokna na hidak lairamdaba ngasina hidak lairakan koise kappa masing si am hanthaba sarkarna kapiu hai phawda kappa masing si handaba aduna khoiga yunglonariba to state singa yengurakan de khoi manipur si am hanthaba ni mayam Masidi cover loina akoye Android phone sings the loin yaurabana akoi hanthare akoi hujik phawada 6 lakhs yawning tawraga lay but whereas Tripurana singmadi 15 lakhs gross tawre Paugi marathat atema break amaga slowzari For the first time in the history of electronic media in Manipur ELITETV News miyang tawi ribasingbo Elizabeth na taranong chari 24/7 news channel, Elite News, staying ahead. Launching on July 4th with the motto, Enhancing Education, Literature, Information and Technology, Entertainment and many more. Get ready to watch Elite News 24/7. Hãy khui biết xin cáp lê xe Hãy khui biết xin cáp lê xe Họ những cái quân sĩ sao khất khổ thăng Hãy chỉ lê xì Chá tìm ra thì khai Ghen là corona lan chẳng thích nè rê xì Hãy khui biết xin cáp lê xì Corona đi ngâm lê xì Quân sĩ sao khất Nói cây ta Asingmune akhoi pon vaccine kap thokuna corona de ngak thokuna hani punsibo hanjano honabada adon sorok yabi Break imatungda mayambo amukan tanam nokchari makhata ba pausing pizari Amuko amasung COVID ki lamjing makhada Bisnupur District COVID-19 Task Force na Graduate Uprising Unity Day dagi hawdokiba mass vaccination campaign gi saruka moina ngasisu Upokpi COVID-19 Task Force ka khusamnaduna Upokpi Community Hall da mass vaccination campaign pangthokrai campaign aduda COVID ki president amadi task force ki convener soiriba TS Norendro Singh na COVID-19 ki third wave na laktringai da miyoi khudingmak vaccine mapung fana kaptho hausi haina su mayamda thangki Kangleipang News Tengbang Lob KNTL Manipurna Laishram Chandra Kumar amadi Sangita gi imungda chana thaknaba cheng hawai face mask hand sanitizer amadi lupa lising tara manga gi mateng pangkrei
Kumbi Assembly Constituency ki manung chen leiba Kumbi Uyung Makhong Village tagi Laishram Chandra Kumar amadi Sangita ani na pokchaba masanupa chahi 13 amadi sahi 18 surba ani asi hi lupsin bada machin manaw animak lekhidabane su nomdana hingjaba lairaba imung oibana imung manunggi awabada kharata oirabasu KNTL Manipur gi members sing na chatuna mating pangkibane makhata na imung manunggi awabada KNTL Manipur na sarug yagani haike Manipur ki Tamenglong district ki Vangai Chungpao railway station dagi Silchar Fauba chengadaba ahanba VZ passenger train service ngasi flag off tawkhrei anoba board gas railway line project Ziribam Imphal lambida chengadaba ahanba passenger train service flag off program adu da sarugyakiba Nripen Bhattacharya senior public relations officer NF railway na media person sing da haikibada passenger service train asi Vangai Chungpao dagi Silchar da natana atopa India gi mafam da su chelagani haike Train service asina Manipur gi miyam na India gi mafam atopa da chatpada hena khudong chaba oiraklagani haina su thamki for extension of railway line up to Bangai Sampau and the train will start within a short period from Bangai Sampau to Silchar and then to any other parts of the country. And that means that the construction of tunnel is going on full swing, and the longest tunnel in that section will be, that means constructed, being constructed near Imphal, and when that tunnel will be completed, then the train will start from Imphal to the any other parts of the country. Handak Manipur ki Chief Minister and Birena Luchingba lengakna Kangla da leiba Kangla Shada Khalamba Kaba lokthokhibabu Manipur da leiba all indigenous thangta amade 100 ever horse riding team na thagat pafongdorakli Khuman lampak ta lengakna piba SOP ngakna pangthokhiba thoromaduda Manipur da leiba thangta gi oja amade mahairoi singna sarukyaki Kaba khanma amade asigumba kaba khanma amade chenga ase lokthokpikibase tasengnamak Mui sengna yamna nungai jaba amaga loinana hanna hanna leiba asigi chini sa oiduna sangna panbu oidusenu haibisi agi maike digi thamjari Rotary Club Imphal na makhoi gi New Year program ga mari leinana COVID-19 gi relief material sing Punya Home Thangmaiban Oles Home Mongsanggai amadi Oles Home Kongbada yenthokre hairi Nungtigi Fongba Pauche Amada retired IAS RK Nimai na hakiba article amagi copy adu ngasi mahaki yumda mioi khara laktuna mai tharam le hairi Aroi badamaro pau amuk hana bijari COVID laichon manungda Dr. Singh na lawriba thodang singthani ngai oi haina BJP ge National General Secretary BL Santos na phongdokrei Sakang gabi sing na sinzamay wang makhetri lekay de leiba miyoy amag yumda granite lang silam lay. Amadi Royal Riders Club Manipur na namaga kusam na duna Dr. Singda mating pangkray. Ngasigi wenadi ELITETV Manipuri pao matang silosin jari. Media yang tabiri bersing bamu kahna krum jari.